ngasi pantholik lambu nungshibiduna program atopa hapchinbiru haibadagi pantholik lamna Wakhal Changyeng haina mingthonjaba IQ test ki program amsu hapchinjare aikhoigi IQ test ki program asida aikhoina pirakpa wahangsingi paukhum viewer singna phajana khumba ngambri yengbiyu aduga achumba paukhum singado aikhoigi comment da thabirau mathangi wahangda aikhoina amuk achumba paukhum pirakpa singdo amuk lauthokjarake ngasi ga thoram asigi damakta oina aikhoina wahang manga khak thamjari number 1 da haidiba question asigi ahangma mensilu 066888-98 karamba masingu melaga haidiba angka asibu solve tawgani aduga question number 2 dana Rajkumar Kaiku amasung Athokpam Gokul haibasida Rajkumar amasung Athokpam haibase Kaiku amasung Gokul gi sagai gi ahangbani masida karamba wahibu melaga haidiba problem asibu solve tawgani number 3 dana din zingadan nungna thabada ahangba makhol thokte haidiba question lasidana karamba wahi melaga wahang asibu mapung phaba paukhum pigadage number 4 dana mamang amasung maningdagi paba matamda ming hongdaba India da laiba state singda loan language maming amalai kari loan no kari language no samna khudam oina pirabada mi maming da ibobi noyon maningnomdagi paba matamda su makhoi makhoi gi ming aduma hongdana tai masiga sab manana karam ballam gi loan no kari loan maming kaubage pakhum pibiro aduga manga subadana grammar om da khara pusilak labada the presence of so many people of the meeting is encouraging to us haibasida masida karigidamak is ase singular verb oidibano masigidamak achumba paukhum pibirau pantholik lamna mayam su amukka na khurumjari haidiba question sing asigi paukhum ekhoida soidana comment da thabirau